ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯝ ꯄꯨꯊꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯈꯔ ꯑꯃꯨꯛ ꯆꯠꯂꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯇꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯂꯥꯛꯑꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯦ ꯀꯔꯝ ꯀꯔꯝ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯋꯥꯅ ꯂꯣꯏꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯅ ꯂꯥꯏꯚ ꯑꯁꯦ ꯂꯥꯛꯆꯕꯅꯤ ꯑꯗ ꯂꯥꯏꯚꯇꯤ ꯑꯩ ꯁꯤꯒ ꯑꯅꯤꯔꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯍꯥꯟꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯃꯨꯔꯛ ꯂꯥꯛꯄꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯃꯅꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯉꯥꯡꯅꯤ ꯅꯦꯕꯔꯁꯤꯡꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯤꯡꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕꯅꯣ ꯃꯃꯤꯡꯁꯤꯗ ꯆꯠꯂꯗꯤ ꯕꯥꯁꯤ ꯀꯧꯔꯛꯑꯦ ꯃꯃꯤꯡꯁꯦ ꯑꯩꯅ ꯕꯥꯁꯤ ꯍꯥꯏꯅ ꯊꯝꯕꯅꯦ ꯃꯥꯁꯦ ꯃꯔꯝꯗꯤ ꯍꯤꯟꯗꯤ ꯌꯥꯝ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯃꯥꯒꯤ ꯍꯤꯟꯗꯤ ꯌꯥꯝ ꯉꯥꯡꯒꯟꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯗꯤ ꯃꯩꯇꯩꯔꯣꯟ ꯈꯛꯇ ꯉꯥꯡꯉꯨ ꯍꯤꯟꯗꯤꯗꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯄꯀꯥꯟꯗ ꯑꯗꯨꯒ ꯅꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯛꯄ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩ ꯗꯗꯥ ꯒꯨꯜꯃꯣꯟ ꯂꯥꯛꯑꯦ ꯌꯦ ꯗꯗꯥ ꯒꯨꯜꯃꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯣ ꯔꯥꯍꯨꯜ ꯂꯥꯛꯏꯍꯦ ꯂꯥꯏꯚ ꯌꯦꯡꯉꯤꯔꯣ ꯗꯗꯥ ꯒꯨꯜꯃꯣꯟ ꯂꯥꯏꯚ ꯌꯦꯡꯉꯤ ꯑꯁ ꯂꯥꯏꯚ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯁꯤ ꯑꯉꯥꯡꯁꯦ ꯂꯣꯟꯁꯦ ꯈꯔ ꯈꯔ ꯈꯣꯏꯕ ꯐꯒꯠꯂꯛꯑꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅꯗꯤ ꯑꯁ ꯃꯥꯅ ꯉꯥꯡꯕ ꯃꯩꯇꯩꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯃꯥꯁꯨ ꯑꯩꯅ ꯂꯥꯏꯚ ꯆꯠꯁꯤꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗ ꯃꯥꯅ ꯆꯠꯁꯤ ꯂꯥꯏꯚ ꯆꯠꯁꯤ ꯀꯥꯏꯅ ꯃꯥꯅ ꯄꯨꯂꯞ ꯌꯨꯝꯗꯒ ꯆꯠꯂꯒ ꯐꯨꯔꯤꯠꯀ ꯂꯤꯠꯂ ꯂꯥꯛꯏ ꯐꯖꯕ ꯐꯨꯔꯤꯠ ꯑꯃ ꯑꯩꯅ ꯂꯥꯏꯚꯇꯗꯤ ꯁꯤ ꯃꯇꯦꯛ ꯁꯤꯠꯇꯅꯤ ꯂꯥꯛꯇꯣꯏ ꯐꯨꯔꯤꯠꯇꯣ ꯈꯔ ꯎꯠꯂꯁꯤꯀꯣ ꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯄꯦꯟꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯌꯥꯅꯤ ꯁꯤꯅꯤꯅꯦ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯍꯥꯏꯗꯅ ꯍꯥꯏ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦ ꯕꯅꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯕꯣ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯂꯥꯏꯐꯁꯦ ꯌꯥꯎꯔꯛꯏ ꯑꯗꯨ ꯃꯌꯥꯝ ꯀꯔꯝ ꯀꯔꯝ ꯇꯧꯕꯤꯔꯤ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯄꯥꯖꯔꯛꯀꯅꯤ ꯁꯤꯗꯤ ꯗꯥꯏꯔꯦꯛꯅꯤ ꯅꯍꯥꯟꯈꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯅꯤ ꯂꯥꯏꯚꯅꯤꯅꯀꯣ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯀꯔꯤꯝꯇ ꯀꯣꯏꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯁꯨ ꯆꯪꯖꯔꯛꯏ ꯑꯩꯅ ꯃꯥꯏ ꯃꯅꯨꯡꯗ ꯍꯤꯟꯗꯤ ꯚꯥꯁꯤ ꯊꯝꯈ꯭ꯔꯦꯗꯅ ꯑꯗꯣ ꯍꯤꯟꯗꯤ ꯚꯥꯁꯤ ꯊꯝꯈꯤꯕꯗꯩꯗꯤ ꯄꯨꯔꯥ ꯕꯥꯁꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯃꯥꯒ ꯕꯥꯁꯤ ꯍꯥꯏꯅ ꯀꯧꯏ ꯆꯥꯒ ꯂꯣꯟꯕ ꯌꯥꯝ ꯍꯩ ꯃꯥꯁꯨ ꯆꯨꯅꯥꯒ ꯃꯣꯏ ꯌꯥꯝ ꯄꯨꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒ ꯑꯗꯨꯒ ꯆꯨꯅꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯂꯥꯛꯇꯦ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯎꯔꯨꯝ ꯀꯥꯔꯦ ꯑꯔꯨꯝ ꯍꯧꯏꯕ ꯑꯔꯨꯝ ꯇꯥꯕ ꯅꯠꯇꯦ ꯑꯔꯨꯝ ꯍꯧꯕꯀꯣ ꯕꯥꯁꯤ ꯂꯥꯏꯐꯁꯦ ꯑꯩꯁꯦ ꯌꯥꯝ ꯂꯥꯛꯀꯗꯧꯔꯤ ꯁꯤ ꯃꯦꯁꯦꯖꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝ ꯃꯤꯗꯤ ꯂꯥꯛꯑꯦ ꯁꯤꯗ ꯂꯥꯛꯑꯝꯃꯦ ꯀꯣꯃꯦꯟ ꯂꯥꯛꯑꯝꯃꯦ ꯏꯆꯝ ꯂꯥꯛꯑꯦ ꯀꯪꯂꯩꯄꯥꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥꯕꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯩ ꯄꯨꯊꯔꯛꯑꯦ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯃꯨꯛꯀ ꯇꯨꯁꯤꯜꯂꯦ ꯌꯨꯝꯗ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯄꯨꯔꯨꯔꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅꯗꯤ ꯌꯥꯝ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯈꯔꯗꯤ ꯍꯧꯖꯤꯛ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯆꯣꯝ ꯄ꯭ꯔꯇꯤꯃꯥ ꯏꯕꯨꯡ ꯎꯗꯕ ꯀꯨꯏꯔꯦ ꯑꯧ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯑꯣꯏꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯨꯝꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯀꯩꯀꯥ ꯊꯣꯛꯄꯗꯀꯣ ꯑꯗꯒꯤꯗꯤ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯇꯕ ꯀꯨꯏꯔꯦꯅꯀꯣ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯄꯥꯎ ꯑꯁꯦ ꯂꯧꯒꯦꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯃ ꯀꯔꯤ ꯍꯥꯞꯇꯣꯏꯅꯣ ꯗꯥꯏꯔꯦꯛ ꯂꯥꯏꯚ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯂꯥꯏꯚ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯃꯁꯤꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯕꯥꯁꯤꯁꯨ ꯌꯥꯎꯔꯦ ꯃꯁꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯑꯁ ꯅꯪꯕꯨ ꯗꯥꯏꯔꯦꯛ ꯅꯔꯚꯁ ꯆꯥꯔꯦ ꯑꯩ ꯅꯔꯚꯁ ꯀꯩꯒꯤ ꯆꯥꯏꯅꯣ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ ꯌꯨꯝꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪ ꯁꯤꯗꯩꯗꯤ ꯅꯔꯚꯁ ꯀꯩꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯥꯠꯁꯦ ꯗꯗꯥ ꯒꯨꯜꯃꯣꯜꯁꯨ ꯌꯦꯡꯂꯛꯏ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗꯕꯅꯤꯀꯣ ꯀꯪꯂꯩꯄꯥꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯍꯪꯉꯦ ꯕ꯭ꯔꯣ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯉꯁꯤꯒꯤꯗꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯈꯔ ꯂꯦꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯕꯥꯁꯤꯁꯨ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯪꯂꯩ ꯀ꯭ꯔꯤꯌꯦꯁꯟ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯦ ꯑꯩ ꯈꯟꯕꯗ ꯕ꯭ꯔꯗꯔ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯕ꯭ꯔꯗꯔꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯗꯨꯝ ꯁꯤꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯕ ꯏꯆꯟꯗꯨꯁꯨ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ
ꯊꯧꯆꯝ ꯄꯇꯤꯃꯥꯗꯨ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯕ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛ ꯔꯤꯌꯦꯛꯁꯟꯁꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯦ ꯍꯧꯕꯝ ꯂꯪꯕꯦꯟꯁꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒ ꯕꯅꯤ ꯅꯪꯁꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯕ ꯑꯝꯖꯥꯏꯟ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕꯅꯤ ꯄꯤꯛꯆꯔ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯡꯕ꯭ꯔꯥ ꯄꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯪ ꯍꯥꯏꯔꯣꯗꯣ ꯅꯪ ꯍꯥꯏꯔꯗꯤ ꯈꯔ ꯈꯪꯒꯅꯤ ꯕꯕꯥꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯗꯦ ꯃꯃꯥꯗꯣ ꯈꯔ ꯑꯗꯨꯝ ꯁꯣꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯆꯠꯄ ꯉꯝꯃꯝꯃꯦ ꯈꯔ ꯆꯠꯄ ꯉꯝꯃꯝꯃ ꯑꯩꯅ ꯃꯃꯥꯗ ꯈꯔ ꯀꯜꯂꯦꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯜꯂꯝꯃꯤꯗꯅꯤ ꯑꯃꯨꯛ ꯅꯍꯥꯟꯗꯣ ꯈꯔ ꯀꯜꯂꯦꯅ ꯃꯥꯅ ꯑꯩꯈꯣꯏ ꯐꯝꯃꯒ ꯇꯤꯚꯤ ꯌꯦꯡꯉꯝꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯃꯥꯅ ꯐꯝꯒꯦ ꯉꯝꯃꯅꯤꯅ ꯈꯟꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯦ ꯀꯞꯄ ꯂꯥꯎꯕ ꯁ꯭ꯀꯨꯜꯒ ꯁꯥꯔꯒ ꯑꯣ ꯂꯪꯕꯦꯟꯗꯤ ꯆꯤꯛꯀꯟ ꯆꯥꯏ ꯍꯥꯏ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯆꯝꯐꯨꯠ ꯀꯩꯅꯣꯒꯤꯗꯤ ꯕ꯭ꯔꯗꯔꯒꯤꯗꯤ ꯆꯝꯐꯨꯠ ꯍꯥꯏꯕꯅꯦꯀꯣ ꯀꯩꯅꯣ ꯃꯦꯁꯦꯖ ꯕ꯭ꯔꯣꯍꯣꯏꯒꯤꯗꯤ ꯆꯝꯐꯨꯠ ꯑꯣꯏ ꯇꯧꯔꯦ ꯁꯝꯃꯔꯅꯤꯅ ꯕ꯭ꯔꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯁꯝꯃꯔ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯗꯤ ꯏꯚꯤꯅꯤꯡ ꯑꯣꯏꯔꯗꯤ ꯅꯣꯡ ꯈꯥꯛꯄ ꯅꯨꯡꯁꯤꯠ ꯍꯨꯝꯕ ꯅꯣꯡ ꯆꯨꯕ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯋꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯁꯟꯙ꯭ꯌꯥ ꯑꯣꯏꯔ ꯏꯚꯤꯅꯤꯡ ꯑꯣꯏꯔꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯈꯥꯛꯄ ꯑꯗꯨꯝ ꯏꯪꯊꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯥꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯏꯪꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯦ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯣꯟꯅ ꯌꯥꯝ ꯁꯥꯔꯛꯑꯀꯥꯟꯗꯅꯤ ꯑꯩꯅ ꯈꯥꯡꯕ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯖꯤꯛ ꯁꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯄꯟꯊꯤꯡꯕꯝꯒꯁꯨ ꯐꯦꯟ ꯍꯨꯝꯃꯩ ꯑꯣ ꯂꯪꯂꯦꯟꯁꯦ ꯑꯩ ꯂꯝ ꯈꯪꯈꯤꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯁꯦ ꯑꯁꯥꯝꯒꯤ ꯁꯤꯕꯁꯥꯒꯔ ꯀꯧꯕ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯗꯣ ꯑꯅꯝꯕꯅ ꯑꯁꯥꯝꯗꯩꯅꯤ ꯍꯥꯏꯔꯒꯗꯤ ꯀꯁꯥꯔꯣꯝ ꯂꯩꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯕꯁꯥꯒꯔ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯇꯣꯇꯦꯂꯤ ꯇꯣꯉꯥꯜꯂꯤ ꯑꯩꯈꯣꯏꯅ ꯑꯞꯄꯔ ꯑꯁꯥꯝꯗꯩꯅꯤ ꯌꯨꯗꯤꯅ ꯍꯥꯏ ꯕ꯭ꯂꯦꯁ ꯕ꯭ꯂꯦꯁꯤꯡ ꯄꯤꯕ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯨ ꯄꯔꯤꯃꯣꯟ ꯏꯆꯦꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯅꯥꯎ ꯅꯨꯡꯉꯥꯏꯕ ꯍꯪꯕꯤꯔꯛꯏ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯕ ꯏꯆꯦꯁꯨ ꯆꯦꯅꯦꯜ ꯌꯥꯝ ꯒ꯭ꯔꯣ ꯇꯧꯋꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯤꯁꯦ ꯏꯆꯦꯁꯨ ꯍꯟꯗꯛ ꯄꯥꯏꯕ ꯊꯧꯗꯥꯡꯈꯩ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯁꯥꯝꯒꯤꯔꯣꯝꯗꯒꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯔꯩꯕꯥꯛꯀꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯤꯆꯦꯅ ꯎꯠꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯉꯝꯖꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯁꯥꯔꯣꯝꯗꯩꯁꯨ ꯌꯥꯝ ꯆꯠꯂꯦ ꯍꯥꯏ ꯀꯁꯥꯔꯣꯝꯗ ꯆꯠꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯃꯛꯇꯀꯣ ꯑꯣ ꯑꯩꯅ ꯌꯥꯁꯀꯨꯜ ꯂꯧꯕꯨꯡꯗꯒꯤ ꯌꯥꯁꯀꯨꯜꯁꯦ ꯌꯥꯁꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕ ꯃꯐꯝꯗꯨꯗꯩ ꯃꯥꯜꯂꯤꯀꯣ ꯕꯣꯅꯤꯅ ꯁꯨꯇꯤꯡ ꯇꯧꯕ ꯑꯔꯨꯅꯥ ꯅꯤꯡꯊꯧꯖꯝꯅ ꯈꯔ ꯅꯣꯏꯈꯠꯄ ꯃꯥꯜꯂꯦ ꯅꯣꯏꯈꯠꯄꯁꯦ ꯑꯩꯁꯦ ꯌꯥꯝ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯗꯥꯏꯠꯇꯤ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯥꯕꯗꯤ ꯇꯧꯗꯦ ꯑꯗꯨ ꯃꯁꯥꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩꯅꯤ ꯑꯗꯨ ꯌꯥꯝꯁꯨ ꯑꯩ ꯀꯪꯍꯟꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯌꯥꯝ ꯀꯪꯍꯟꯈ꯭ꯔꯒꯗꯤ ꯑꯩꯅ ꯎꯞꯄꯤꯕ ꯈꯣꯡꯁꯦ ꯐꯩꯒꯟ ꯃꯄꯥꯁꯦ ꯍꯥꯏꯗꯤ ꯏꯌꯥꯡ ꯌꯥꯝ ꯀꯪꯉꯒꯗꯤ ꯑꯩꯅ ꯈꯣꯡ ꯎꯞꯄꯛꯇꯣꯏꯕ ꯐꯩꯒꯟꯗꯣ ꯃꯗꯨꯁꯨ ꯀꯣꯝꯃꯛꯑꯅꯤ ꯑꯗꯨꯒꯗꯤ ꯑꯩ ꯑꯗꯨ ꯎꯞꯄꯗ ꯑꯃꯨꯛ ꯑꯅꯧꯕ ꯁꯦꯝ ꯇꯥꯅꯤꯕ ꯑꯩꯁꯦ ꯄꯪꯅꯣꯏꯗ ꯃꯁꯥ ꯆꯥꯎꯍꯟꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯁꯥ ꯄꯤꯛꯍꯟꯕꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯄꯨꯔꯥ ꯂꯤꯃꯤꯠꯇ ꯂꯩꯕ ꯇꯥꯏ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦꯀꯣ ꯑꯗꯨꯅ ꯃꯗꯨꯁꯨ ꯄꯥꯈꯠꯀꯅꯤ ꯑꯩꯅ ꯇꯧꯋꯦꯕꯀꯣ ꯈꯔ ꯂꯤꯛꯅ ꯆꯥꯅꯤ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯅꯤ ꯈꯣꯡꯁꯦ ꯍꯥꯏꯗꯤ ꯁꯥꯏꯖꯇ ꯂꯩꯇ꯭ꯔꯒꯗꯤ ꯎꯄꯛꯄꯗ ꯀꯣꯝꯃꯒꯗꯤ ꯆꯠꯄ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯦ ꯑꯗꯨꯅꯅꯦꯕꯀꯣ ꯚꯥꯞ ꯇꯥꯔꯕ ꯁꯤ ꯕꯤꯅꯣꯗꯤꯅꯤ ꯈꯣꯡꯖꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯅꯦꯅꯦꯒꯤ ꯌꯥꯊꯣꯏ ꯅꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯅꯦ ꯏꯅꯦ ꯕꯤꯅꯣꯗꯤꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯕꯨ ꯅꯦꯅꯦ ꯅꯦꯅꯦ ꯍꯥꯏꯅ ꯏꯅꯦꯒꯤ ꯏꯌꯥꯊꯣꯏ ꯍꯥꯏꯅ ꯀꯧꯕ ꯄꯔꯤꯃꯣꯝ ꯏꯆꯦꯅ ꯍꯥꯏ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯗꯤ ꯍꯛꯆꯥꯡ ꯈꯔ ꯐꯔꯕꯣ ꯑꯁ ꯏꯆꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁꯔꯨꯁꯦ ꯅꯧꯊꯣꯛꯕ ꯄꯥꯊꯕꯒꯤꯀꯣ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯩ ꯅꯍꯥꯟ ꯂꯩꯔꯝꯕꯗꯣ ꯄꯨꯈꯠꯂꯛꯑꯒ ꯌꯨꯝꯗ ꯈꯔ ꯅꯨꯡꯉꯥꯏꯔ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯝꯕꯅꯦꯕ ꯑꯗꯨ ꯉꯝꯃꯝꯕꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯀꯥꯗ ꯐꯝ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯈꯔ ꯆꯠꯄ ꯉꯝꯃꯦ ꯂꯦꯞꯈꯠꯂꯒ ꯐꯃꯨꯡꯗ ꯐꯝꯒꯦ ꯇꯧꯕ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯦ ꯍꯥꯏꯅ ꯑꯁ ꯂꯥꯎ ꯈꯣꯡ ꯇꯧꯕꯣ ꯑꯩ ꯀꯣꯛ ꯁꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯥꯏꯕꯁꯨ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯣꯛꯂꯦꯗꯤ ꯑꯋꯥꯕꯗꯣ ꯃꯤꯁꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯗꯧ ꯃꯥꯟꯕꯅꯤ ꯑꯗꯨꯅ ꯃꯃꯥꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨ ꯇꯧꯔꯒ ꯑꯃꯨꯛꯀ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯀꯣ ꯑꯗꯨ ꯑꯦꯛꯁꯔꯦ ꯅꯨꯡꯁꯦꯗ ꯀꯔꯤꯝꯇ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯔꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯊꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ
भाई हिंदी में बात करो ना, रॉक स्टार जरूर करेंगे, आप पूछिए जो भी पूछना चाहते हैं। तो जो भी नॉन मणिपुरी पीपल है मेरा सब्सक्राइबर, आप लोग पूछिए, बस उसी तरह से मैं आंसर दूंगा, है कि नहीं वैसे। हाँ हाँ ये तो ब्रिजिट है। ना दाना वाले ब्रिजिट से हम सिवाय ना उनके मना की दादा सी है ना। ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯗꯅ ꯍꯣꯏ ꯄꯤꯕꯤꯔꯛꯑꯣ ꯅꯝꯕꯔ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯊꯝꯅꯤꯡꯉꯒꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯒ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯒꯤ ꯄꯦꯖ ꯂꯩꯕꯅꯤ, ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯂꯩ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯂꯥꯏꯚ ꯂꯩ, ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯂꯥꯏꯚ ꯆꯠꯄꯗ ꯑꯩ ꯍꯩꯇꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯦ, ꯊꯥꯕꯤꯔꯛꯑꯣ ꯏꯆꯟꯀꯣ, ꯏꯂꯥꯡꯕꯝ ꯔꯣꯕꯤꯇꯥ ꯏꯕꯨꯡ ꯍꯥꯏ, ꯅꯪꯁꯨ ꯇꯧꯔꯣꯅ ꯍꯥꯏ ꯍꯥꯏ ꯔꯣꯕꯤꯇꯥ, ꯂꯥꯏꯚꯇ ꯌꯥꯎꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯋꯥꯔꯤꯃꯣꯝ ꯏꯆꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ नंबर कना पीरिनो? ꯑꯣ ꯃꯥꯒꯤ ꯍꯣꯏ ꯏꯆꯟ ꯑꯩ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯂꯧꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯑꯩ ꯑꯣꯕꯤ ꯅꯝꯕꯔꯗ ꯅꯣꯠ ꯀꯣꯁꯨ नंबर रॉचिंग लगे। माइली नहीं जब गिले तो बात देते हैं पासवर्ड ले लो हम 8794 144 देखिए ले 8794 तार पासवर्ड 385 देखिए ले अब देखे थे सब कुछ ओके रॉक स्टार भाई जो वही तो आप प्लीज हिंदी में पूछेगा जो भी पूछना है मैं सब रिप्लाई करूँगा। मोनिका सना सना संज्ञा मुंगाई थी मुझसे अजुने ꯑꯩꯗꯣ ꯀꯣꯛ ꯌꯥꯝ ꯁꯥꯃꯟꯕꯒꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯒ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯁ꯭ꯋꯥꯝ ꯍꯥꯏꯗꯤ ꯒ꯭ꯔꯣ ꯇꯧꯖꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯕꯤꯔꯛꯏꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯗꯕ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯎꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯤꯡꯉꯝꯒꯅꯤ ꯑꯩ ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯀꯥꯟꯗ ꯑꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯁꯤꯅꯦꯕ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯚ ꯂꯥꯛꯑꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯑꯝꯇ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅꯅꯦ ꯑꯩ ꯆꯪꯉꯛꯏꯁꯦ कमेंट से जानना है ꯂꯥꯏ ꯂꯩ ꯑꯁꯨꯝ ꯐꯕ ꯑꯣꯏꯖꯅꯤ ꯍꯣꯏ ꯏꯆꯦ ꯀꯥꯎꯕ ꯌꯥꯝ ꯂꯝꯃꯦ ꯗꯗꯥ 2020ꯒꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 2020ꯒꯤ ꯅꯤꯡꯁꯤꯡꯉꯤꯕ रॉकस्टार ꯗꯦꯠ 2020ꯗꯒꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 2020 ꯑꯗꯨꯗꯤ ꯈꯔ ꯀꯥꯎꯔꯦ 2022ꯒꯤ अभी 2022 आईडी क्या मणिपुर चला में भाई मुझे आपसे पर्सनली बात करना है। अच्छा तो आप एक काम कीजिए, आप इंस्टाग्राम पे मुझे फॉलो करके मुझे एक मैसेज करिए और वहाँ पे आपको मैं नंबर दे दूँगा और पर्सनल बात करना होने से भी करने का मन करने से भी वहाँ पे आप मैसेज कीजिए, मैं उसी का सब रिप्लाई दूँगा। आपको जो भी कुछ जानना है मैं बताऊँगा जरूर। वन स्काई ब्लू लवर हाय हाय भाई कौन सी लैंग्वेज है ये? मणिपुरी लैंग्वेज है। वैसे तो मणिपुर में बहुत सारा लोग हैं लेकिन हम लोग का जो कम्युनिटी है मैतई कम्युनिटी, मैं मैतई कम्युनिटी से बिलोंग करता हूँ और ये मैतई लैंग्वेज है और मेरा ज़्यादा से ज़्यादा सब्सक्राइबर मणिपुर से और ज़्यादा से ज़्यादा मतलब मैतई कम्युनिटी फॉलो करते हैं। तो और यहाँ पे भी जो कमेंट आ रहा है लाइव पे सब मैतई पे आ रहे हैं तो इसलिए मैं रिप्लाई कर रहा हूँ। आप लोग अगर हिंदी में पूछेंगे तो मैं हिंदी में भी बोलता हूँ, उसके साथ मेरा मतलब कोई मतलब नहीं है। आप सब एक है मेरे लिए और सभी मेरे भाई बहन है और मेरी फैमिली के तरह है। इसे ngasi디 kano chai chicken thong chai se ise di mubanga habak hidare ko ise gi mubang yam ni nuwa clinton wai kam dai putina ai su di british ni amana oh kain ga te du ko party amata ga re amata tare ga na adu di party loi pullaga chamana na nai thala loi ga na chum lagi normal mi khatana nai ga na ba lai bro apa disability sing na nai ga da ne ko या थोड़े नुमारी हाई तारे तना ngasiना mung he na ya manuari ya gi live video fangzaba se mittagi nungai bagi pilang sindane as ne ya mung sini ne sama hai bi rakha yang se ne ai na comment je nam nak se laga di chapun chamil la ga su ko mama ka video dai reply pi ko mong do ba adu su waro ni na tra ne ko adu no samai ne la ko direct pa ga reply pi bi ne na nungai ga adu ga mi hai di face to face phamma ga wari sana ga sap ma ne na chai ne anai ne ने कोई इमा कोई मैम ये खल लगा कोई ना लाइक ऐसे लागा पाव पाव से गया ना पाव पाव ना गया ना चौखट पे कि मतलब नहीं ना कोई नौजिक से जाए फार्म मगा चाप मना ना साना मगा चाप मना एक और मैम का तो जुप्पन ना मगा करना तब भाई कैसे चल रही है आपकी ज़िंदगी वन स्काई ब्लू लवर
ठीक ठाक चल रहा है, बस आप लोग का प्यार है और बस उसी तरह से चल रहा हूँ। इबुंग इसोर ले चेन थाजसे इबुंग करी इंजांग चा रहे कोई चेन बदला आई को चिकन थोंबा चाय इसन कई थोंबा चा रहा ओ खाए खाए यारी पोक थंबाल लुगी बस एक्सीडेंट ओ हो खाए थोड़ा सुपर चेक मेरा तो भाई मैं भी एक आपकी तरह लेफ्ट एबोव नी एम्पूटी हूँ और मुझे भी आपकी तरह स्कूटी चलाना है, वो भी टायर टायर 1 सिटी में, वो पता है टायर 1 सिटी मुझे टायर 1 आप क्या मतलब उसके बारे में थोड़ा मुझे कंफ्यूज कर रहा है, आपने जो लिखा है, लेकिन आप मेरे हिसाब से आपको स्कूटी चलाना है, वो भी सिटी में आप चला सकते हैं, लेकिन देखिए कुछ दिन आप घर के नज़दीकी रोड पे चलाइएगा, गांव में चलाइएगा, थोड़ा सा सिटी में नहीं जाइएगा, और हो सके तो पीछे किसी को बैठा लीजिएगा जिसका पैर थोड़ा लंबा हो, ताकि कच्छ से वो साइड करके आपको मतलब स्टैंड करवा सके। कुछ दिन ऐसे ही ट्राई कीजिए, उसके बाद अकेले भी आप जरूर चला सकते हैं, सब इसकी बात है। अगर गिर गए तो उठ जाइए, फिर से चलाइए, लेकिन डरिए मत, और हम नहीं सकेंगे ऐसे मत सोचिएगा, जरूर सकेंगे। Oh, dadah nang se ako ayam to pacar kita now ay na hanap man pura magsap pada सुपर चेक कर भी नहीं ako थैंक यू अच्छा अच्छा may sa pa may massage anju ni sa pa ning jong anju nung ay boy bung uda bu kuyi da aw aduna ne ngasi live laga isina mayam na koy ga wari sana ge changjara ne nung ay ba nang di monica sana sem da लाइफम कदाई वाइदनो आइना लेजे असमगी शिवसागर कौवा डिस्ट्रिक्ट सिगन इनाव आइदी मणिपुरदा हंदा मणिपुरदा अमुक चटपतार याम फाइन इसे नंगदी कनबनिना को आइनादी आइगा नंगदी अमरोन हाउस याम खेनै को इसे अदुन इचेना लबाना थौदाम पाइबिदो याम हरावे अदमाना पाइबियो आइसु चटकी दिखन मने अदो खंदे अदुम अपन नराग अदुम थोकले दो चटि चटकी नि खलिने आइसु चटप खोटपा आइजे सेंथुम हाइबा लई को आइजे अदुगा आदे आइना पाम खरदो रिलीफ कैंप दु चटप खोटपा ममा मैम आई वखन लईबो अदो खंदे मतंग मतम ला कान मैम दुम शेयर तौरगा पमिना माइ तंगखुल नगा आरके हेलो हेलो लेमी चनचन माले नुंगाइबो इसन नुंगाइरी दादा नुंगाइरी दादा नंसे आइगे हेक पुकमिनबा इबुंग मकनी खंजे याबो यानिंगाइ लेते अदुम खल्लो यारे हाबदी खरा मना हाइजाने मथंग मपोकदि इबुंग ओइने फंगजे मथंग मपोकदि खो उदरबि सिगदि लोरे हिंगिंगाइ सिमा पोक्सि सम इसिना ओयहरसि लोय ओयहरसि लोय नुसिना पुमिनारसि मसि मंगाइ अनाइसन अदुम खल्लो फाइनल निंगबा लुपा कुंखक थारई अदुसु कनाना खंगवा मैम आइगी चिसेगी मसान नुपाना आइगी सान नुपाना खदरक करी थैंक यू बनी लुपा कुन थारक करी नंग लुपा कुनिना आइगा बासीगा मजा मम थक तारे तरा पी पेपर बोट लगे ना सेदा गले सी थक तारे सी थक तारे को बनी मतंग असना मुबंग को या तो चुमे चुमे से आई जदुम नुसिना इचम चम हार पनी से DK Singh Hujong full support love from Tawang. Thank you so much. Thank you so much. Malah kan namaskar kan biru tu je. Thank you so much Tawang dia orang semua aku masih ada support orang macam mesti. Ibu nak cindi irom car irom macam hau kan ni है प्रतिमा. Idea yang paham eh. Sam Robita Devi isi emo kakasangnya isi Robita sangnya. Kuagi lain karena me yang munga cesi kuagi lain yang view isi. Anin ba tuh hairo. Isan mande sorry tu lah yang si isan ni mande sorry ja. Makut masana hairi ba. Linto makunda Manipur lah pada. Thana set dah disebut thana lak pada thana set dah disebut ini yang kuala. Hoi tak tuh ni Manipur lah kan disebut ini yang plan lagi. Ini plan jalan macam ni cat ke poket college. Aidi plan ni macam ni thabak tu memang. Anjuna hai nungai yang nungai Manipur se nungai betul lore kai yang Manipur kira cap cana kan ni. Aidi nungai te. Aduh kan di tu na ingba masih mengalir kok. Tu na hari tu na ing cik na lagi mina masih mengalir.
ꯏꯅꯦ ꯕꯤꯅꯣꯗꯤꯅꯤꯅ ꯑꯁꯦꯡꯕꯅꯤ ꯌꯥ ꯊꯣꯏ ꯉꯁꯤꯗꯤ ꯌꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯉꯦ ꯇꯥꯏꯕꯪ ꯃꯄꯨꯃꯥꯒꯤ ꯊꯧꯗꯥꯡꯅꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯦꯅꯦꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯦꯅꯦ ꯅꯦꯅꯦꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟ ꯑꯁꯤ ꯏꯔꯛꯄ ꯄꯥꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯔꯥꯎ ꯌꯥꯝꯅ ꯏꯅꯦꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯕꯁꯦ ꯏꯆꯟ ꯊꯦꯡꯛ ꯌꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯏꯆꯟ ꯅꯪꯅꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯅꯥꯎꯅꯤ ꯆꯤꯆꯦ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤꯁꯦ ꯑꯩ ꯍꯥꯏꯗꯤ ꯌꯦꯡꯉꯨꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯑꯩ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯄ ꯀꯥꯟꯗ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯣꯏꯅꯦ ꯑꯩ ꯆꯠꯀꯦꯁꯨ ꯈꯟꯗꯦ ꯀꯥꯏꯗꯁꯨ ꯍꯟꯗꯛꯇꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯑꯩꯅꯁꯨ ꯆꯠꯅꯤꯡꯕ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯦꯁꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯥꯗ ꯔꯤꯂꯦꯇꯤꯚ ꯂꯩ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯏꯃꯥ ꯏꯕꯦꯟ ꯅꯪꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯗꯦ ꯎꯅꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯈꯜꯂꯒꯀꯣ ꯑꯗꯨꯗꯨꯅꯁꯨ ꯑꯩ ꯆꯠꯅꯤꯡꯉꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯗ ꯇꯣꯡꯒꯦꯅ ꯈꯟꯗꯣꯏꯅꯦꯕ ꯁꯤ ꯇꯣꯡꯗꯣꯏꯁꯦ ꯃꯌꯥꯝ ꯈꯟꯈꯤꯕꯀꯣ ꯁꯤ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯩꯅꯦꯕ ꯑꯩꯅ ꯂꯥꯛꯄ ꯇꯥꯔꯗꯤ ꯀꯩꯒꯨꯝꯕꯀꯣ ꯑꯩꯒꯤ ꯈꯤꯇꯪꯈꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯦ ꯁꯣꯜꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯥꯛꯆꯩꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯇꯣꯡꯗꯣꯏꯅꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯗꯨ ꯍꯥꯏꯗꯤ ꯍꯥꯟꯅꯗꯧꯅ ꯐꯠꯂꯥꯎ ꯀꯣꯟꯐꯤꯗꯦꯟꯗꯣ ꯌꯥꯎꯗꯦꯕꯀꯣ ꯈꯣꯡꯅ ꯌꯣꯠꯇꯨꯔꯛꯄꯅꯤꯅ ꯒꯥꯔꯤ ꯑꯃ ꯇꯣꯡꯕꯅꯤ ꯈꯪꯗꯦ ꯁꯣꯟꯅ ꯆꯠꯄꯅꯤ ꯈꯪꯗꯦ ꯁꯣꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯏꯑꯕ ꯑꯗꯨꯗꯨꯅ ꯀꯣꯟꯐꯤꯗꯦꯟꯗꯣ ꯑꯗꯨ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯣꯔꯦ ꯑꯩꯅ ꯊꯣꯛꯄ ꯌꯦꯡꯒꯅꯤ ꯆꯠꯀꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨ ꯐꯤꯠ ꯐꯣꯔ ꯑꯣꯏꯕꯒꯤꯅꯤ ꯏꯆꯦ ꯑꯩꯈꯣꯏꯗ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯁꯦꯡꯕꯅꯤ ꯌꯥꯊꯣꯏ ꯑꯁ ꯂꯣꯏꯔꯦ ꯀꯜꯂꯒꯦꯗ ꯑꯗꯨꯃꯥꯏꯅ ꯏꯆꯟ ꯄꯇꯤꯃꯥꯅ ꯏꯕꯨꯡ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯁꯥꯔꯦ ꯃꯃꯥ ꯍꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯈꯥꯡꯉꯤ ꯌꯥꯝ ꯋꯥꯔꯝꯃꯤ ꯍꯣꯏ ꯌꯥꯝ ꯁꯥꯕꯕꯨꯗꯤ ꯀꯧꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯊꯔꯦ ꯑꯃꯨꯛꯀ ꯑꯗꯩꯗꯤ ꯍꯣꯔꯦꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯑꯅꯤ ꯅꯨꯡꯇꯤꯒꯤ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄꯒꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄ ꯅꯣꯡ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯦꯗꯔꯁꯦ ꯈꯔ ꯏꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯖꯌꯦꯟꯇꯅ ꯑꯩ ꯕ꯭ꯔꯗꯔ ꯍꯤꯌꯔ ꯀꯠ ꯇꯧꯕ ꯌꯥꯔꯦ ꯁꯥꯡꯉꯦꯅ ꯑꯩꯁꯦ ꯁꯝꯁꯦ ꯈꯔ ꯄꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯗꯥꯛꯇꯔ ꯑꯩꯈꯣꯏ ꯕꯕꯥꯒꯤꯁꯨ ꯕꯕꯥ ꯂꯧꯕꯩꯔ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯄꯥꯏꯌꯦꯕ ꯑꯗꯨ ꯏꯁꯀꯤꯟ ꯗꯥꯛꯇꯔꯗ ꯌꯦꯡꯉꯒ ꯁꯝꯁꯦ ꯑꯗꯨꯝ ꯈꯔ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯅ ꯁꯝꯁꯦ ꯌꯥꯎꯔꯤꯉꯩꯗ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯁꯝꯁꯦ ꯑꯝꯇꯪ ꯈꯥ ꯌꯦꯡꯉꯒ ꯀꯔꯤ ꯃꯑꯣꯡꯗ ꯀꯔꯤ ꯃꯥꯜꯂꯤꯗꯀꯣ ꯊꯥꯏꯅꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯠꯅꯩꯗꯅ ꯐꯤꯔꯣꯟꯗꯩ ꯀꯩꯗꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯁꯝꯁꯤꯁꯨ ꯈꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯁꯟꯗꯦꯗ ꯆꯠꯂ ꯈꯥꯟ ꯈꯣꯏꯅ ꯂꯨꯈꯣꯡꯗ ꯈꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯈꯥꯛꯑꯒ ꯑꯩꯁꯦ ꯀꯔꯤ ꯃꯥꯟꯒꯦ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯁꯥ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯝꯁꯦ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯄꯨꯔꯥ ꯁꯨꯡꯌꯥꯎ ꯌꯥꯎꯈ꯭ꯔꯗꯤ ꯑꯗꯨꯒꯗꯤ ꯈꯪꯅꯤꯡꯉꯁꯨ ꯈꯥꯛꯄ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯎꯞꯄꯅꯤ ꯈꯪꯗꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯌꯥꯎꯔꯤꯕꯅꯤꯅꯀꯣ ꯈꯔ ꯌꯥꯎꯕ ꯈꯔꯁꯨ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯁꯥꯡꯍꯜꯂꯒ ꯑꯩꯁꯨ ꯀꯔꯤ ꯁꯛꯇꯝ ꯃꯥꯜꯂꯦꯗ ꯑꯝꯇꯪ ꯌꯦꯡꯅꯤꯡꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯝꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯑꯗꯨꯝ ꯇꯧꯔ ꯆꯠꯄ ꯑꯁꯤꯅ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯒꯣꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯄꯨꯛꯅꯤꯡ ꯍꯔꯥꯎꯍꯟꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯁꯣꯜꯂꯛꯑꯅꯤꯕ ꯃꯔꯝꯗꯤ ꯑꯩ ꯃꯤ ꯄꯨꯜꯂꯛꯀꯦ ꯐꯠ ꯂꯥꯎꯅꯀꯣ ꯌꯨꯝꯗꯩ ꯃꯄꯥꯟꯐꯥꯎ ꯊꯣꯛꯂꯛꯇꯕ ꯌꯥꯎꯏ ꯊꯕꯛ ꯂꯩꯔꯒꯗꯤ ꯊꯣꯛꯏꯁꯦ ꯏꯁꯥ ꯏꯇꯣꯝꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏꯕ ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯄꯨꯟꯕ ꯈꯪꯗꯦ ꯏꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯔ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯑꯃꯐꯥꯎ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯀꯅꯥꯝꯇ ꯄꯨꯜꯂꯛꯇ꯭ꯔꯕꯅꯤꯅꯀꯣ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯄꯨꯟꯃꯤꯟꯅꯕ ꯅꯠꯇꯅ ꯑꯇꯩ ꯄꯨꯔꯥ ꯑꯣꯞꯁꯟ ꯂꯩꯔꯛꯇꯦ ꯑꯗꯨꯅ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯀꯣ ꯀꯅꯥ ꯀꯅꯥꯒꯤ ꯄꯥꯗꯣꯔꯤ ꯑꯁ ꯂꯣꯏꯔꯦ ꯀꯣꯃꯦꯟꯗ ꯀꯥꯏ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯄꯔꯤꯡꯒꯤ ꯆꯦꯅꯦꯜ ꯏꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤ ꯑꯩ ꯀꯥꯎꯗꯦ ꯂꯃꯟ ꯇꯣꯡꯅꯤ ꯏꯅꯥꯎ ꯀꯥꯏꯗꯩꯅꯣ ꯆꯤꯆꯦ ꯅꯪꯅ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯔꯕꯅꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯏꯃꯦꯖꯤꯟ ꯇꯧꯔꯤꯅꯦ ꯀꯅꯥ ꯀꯌꯥꯝ ꯒ꯭ꯔꯣ ꯑꯣꯏꯔꯦꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯆꯤꯆꯦ ꯅꯪ ꯁꯠ ꯁꯠ ꯂꯥꯎꯅ ꯒ꯭ꯔꯣ ꯇꯧꯔꯦ ꯑꯗꯨꯒ ꯆꯤꯆꯦꯅ ꯍꯦꯟꯅ ꯈꯪꯅꯤꯡ ꯂꯩꯔꯗꯤ ꯆꯤꯆꯦꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯇꯧꯔꯛ ꯇꯥꯔꯅꯤ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣ ꯑꯣꯏꯗꯣꯔꯤ ꯑꯇꯩꯁꯨ ꯑꯗꯨꯒ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯛꯇ꯭ꯔꯕꯅꯤꯅ ꯚ꯭ꯌꯨꯁꯨ ꯆꯠꯇꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯑꯃꯨꯛꯀ ꯆꯪꯉꯛꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯨꯇꯨꯕ ꯇꯧꯕꯤꯒ ꯀꯥꯎꯈꯠꯂꯛꯄ ꯌꯥꯎꯔꯦ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨꯅ ꯏꯁꯥꯗ ꯊꯣꯛꯄꯁꯤꯡꯗꯨꯅꯀꯣ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗꯣ ꯇꯝꯅꯔꯤ ꯍꯧꯖꯤꯛ ꯇꯝꯅꯒꯅꯤ ꯌꯥꯔꯣꯏꯌꯦ ꯆꯠꯅꯉꯥꯏ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯕꯤꯅꯣꯗꯤꯅꯤ ꯈꯣꯡꯖꯣꯝ ꯏꯅꯦ ꯌꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨꯀꯣ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯝ ꯀꯥꯏꯅꯣ ꯑꯩ ꯀ꯭ꯂꯥꯁ 7 ꯁ꯭ꯀꯨꯜꯗ ꯀꯩ ꯀꯧꯏ ꯄ꯭ꯔꯅꯕ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯅꯕ ꯀꯧꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯒꯩꯅ ꯊꯣꯛꯆꯣꯝ ꯇꯣꯡꯆꯝꯗꯨꯅꯤ ꯊꯣꯛꯆꯣꯝ ꯑꯗꯨꯒ ꯌꯨꯝꯗꯅ ꯑꯩꯅ ꯍꯤꯟꯗꯤ ꯌꯥꯝ ꯉꯥꯡꯕ ꯍꯤꯟꯗꯤ ꯕꯥꯁꯤ ꯍꯥꯏꯅ ꯕꯥꯁꯤ ꯑꯗꯨꯝ ꯀꯧꯋꯦꯅꯦ
ꯏꯕꯨꯡ ꯁꯣꯟꯊꯒꯅ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯒꯤ ꯊꯧꯅꯥ ꯂꯩꯕ ꯏꯕꯨꯡ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯀꯩꯗꯧꯕꯩ ꯁꯣꯟꯊꯗꯣꯏꯅꯣ ꯑꯩ ꯋꯥꯍꯟꯊꯣꯛ ꯁꯨꯝ ꯂꯥꯛꯑꯦ ꯑꯔꯥꯕ ꯂꯥꯏꯁ꯭ꯔꯝ ꯁꯥ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯁꯤꯕꯨ ꯁꯥ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯁꯥꯃꯅꯤ ꯁꯥ ꯃꯥꯜꯂꯗꯤ ꯃꯤ ꯃꯥꯟꯕ ꯌꯦꯡꯕꯤꯔꯨꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯒꯅꯨ ꯃꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯏ ꯃꯊꯛꯇ ꯃꯩꯇꯩ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯤ ꯍꯥꯏꯗꯤ ꯍꯩꯅꯗꯕ ꯂꯩꯕꯅꯤ ꯅꯨꯡꯁꯤꯅꯗꯕ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯐꯖ ꯐꯖꯕ ꯃꯩꯇꯩꯒꯤ ꯆꯦꯅꯦꯜ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯨꯔꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯆꯥ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ ꯑꯩ ꯁꯥ ꯃꯥꯜꯂꯦ ꯍꯥꯏꯕꯤꯕꯩ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯗꯨꯝ ꯆꯤꯝꯕꯥꯟꯗ ꯋꯥꯔ ꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯄꯩꯗꯧꯅ ꯁꯥ ꯃꯥꯜꯂꯁꯨ ꯅꯨꯡꯁꯤ ꯀꯩ ꯍꯥꯏꯒꯅꯤꯀꯣ ꯃꯌꯥꯝ ꯁꯥ ꯃꯥꯜꯂꯦꯒ ꯍꯥꯏꯁꯤꯜꯂꯦ ꯃꯁꯤ ꯃꯤꯁꯤꯅ ꯕꯤꯁꯦꯁꯣꯔ ꯄꯨꯊꯦꯝ ꯕ꯭ꯔꯣ ꯁꯣꯟꯗꯣ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯟꯁꯦ ꯌꯥꯝ ꯁꯥꯎꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯉꯥꯏꯈꯣ ꯑꯩ ꯁꯤꯗ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟ ꯁꯤ ꯀꯩꯅꯣ ꯃꯈꯣꯟ ꯂꯥꯛꯄ꯭ꯔꯣ ꯃꯥꯏ ꯄꯥꯜꯂꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ ꯂꯥꯏꯚ ꯃꯈꯣꯟ ꯁꯝꯖꯦꯟꯗ ꯂꯥꯛꯄ꯭ꯔꯣ ꯑꯣꯀꯦ ꯏꯄ꯭ꯋꯥꯒꯤ ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯍꯧꯖꯤꯛ ꯁꯦꯟꯖꯝ ꯆꯤꯔꯪ ꯀꯧꯇ꯭ꯔꯨꯛ ꯀꯗꯝꯕꯟ ꯑꯩꯈꯣꯏ ꯃꯅꯥꯛꯂꯣꯝꯗ ꯅꯣꯡꯃꯩ ꯕꯣꯝ ꯀꯟꯅꯁꯨ ꯀꯥꯞꯅꯔꯤ ꯑꯣ ꯆꯤꯡ ꯃꯄꯥ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯀꯥꯞꯅꯔꯤ ꯍꯥꯏꯁꯦ ꯗꯥꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯅꯥ ꯃꯣꯏꯔꯥꯡ ꯅꯨꯡꯉꯥꯏꯔꯤꯕꯣꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯒ ꯕꯨꯡ ꯁꯅꯥꯁꯦ ꯏꯅꯥꯎ ꯍꯥꯏꯒꯗꯧ ꯃꯥꯜꯂꯦꯀꯣ ꯏꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯥꯔꯤ ꯏꯃꯣꯝ ꯊꯃꯣꯏ ꯆꯥꯎꯕ ꯏꯅꯥꯎꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯑꯉꯥꯡꯁꯦ ꯈꯠꯁꯤꯟꯅ ꯂꯩꯔꯦꯅ ꯑꯁ ꯑꯃꯨꯛ ꯑꯃꯨꯛꯀ ꯊꯥꯔꯛꯑꯦ ꯂꯨꯄꯥ ꯀꯨꯟꯊꯛ ꯊꯥꯔꯦ ꯍꯣꯏ ꯈꯗꯔ ꯇꯧ ꯂꯩꯅꯣ ꯅꯣꯏ ꯃꯃꯥꯒꯤ ꯁꯦꯟ ꯑꯣꯏꯔꯝꯒꯅꯤꯅ ꯆꯩ ꯆꯥꯔꯛꯀꯅꯤ ꯕꯅꯤ ꯄꯩꯁꯥ ꯊꯥꯔꯛꯑꯅꯨ ꯌꯥꯔꯦ ꯑꯩ ꯅꯠꯇꯗꯤ ꯁꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯑꯅꯤ ꯃꯉꯣꯟꯗ ꯑꯇꯩ ꯊꯥꯔꯛꯑꯅꯨꯀꯣ ꯀꯕꯤꯇꯥ ꯃꯉꯥꯡ ꯍꯥꯏ ꯏꯆꯦ ꯀꯕꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯟꯙ꯭ꯌꯥꯒꯤ ꯆꯥꯅꯅꯕ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯆꯅꯥ ꯆꯥꯅꯕ ꯑꯣꯀꯦ ꯆꯩ ꯂꯩꯔꯦ ꯕꯅꯤꯅ ꯀꯟꯅꯅꯤ ꯅꯅꯒꯅꯨ ꯇꯥꯎꯔꯦꯝ ꯄ꯭ꯔꯃꯣ ꯁꯤꯕꯤꯔꯛꯄꯅꯤ ꯁꯤ ꯄꯤꯒꯗꯕ ꯅꯃꯁꯀꯥꯔ ꯂꯣꯏꯔꯦ ꯑꯩ ꯑꯇꯤꯆꯥ ꯂꯨꯀ꯭ꯔꯝ ꯑꯩꯗꯤ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯁꯨꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯏꯆꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇꯅ ꯑꯩꯕꯨ ꯀꯔꯤꯝꯇ ꯀꯣꯏꯗꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯒꯤ ꯈꯪꯕꯤꯔꯒ ꯏꯆꯟꯅ ꯑꯗꯨꯃꯥꯏꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯖꯩ ꯒꯨꯅꯤꯁꯇꯤꯞ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯀꯜꯂꯛꯇꯧꯏꯅꯦ ꯁꯥꯎꯟ ꯀꯔꯤꯝ ꯇꯧꯗꯦ ꯇꯧꯒꯗꯕ ꯑꯗꯨꯝ ꯇꯥꯎ ꯀꯣ ꯑꯦꯝꯄꯨꯇꯤ ꯌꯥꯏ ꯐꯖꯔꯛꯁꯅꯤ ꯑꯣ ꯒꯨꯗ ꯕ꯭ꯂꯦꯁ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩꯕꯨ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯒꯨꯅꯤꯁꯇꯤꯞ ꯑꯗꯣ ꯍꯥꯏꯅꯤꯡꯕ ꯀꯜꯂꯛꯅꯤꯡꯉꯥꯏꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯡꯁꯤꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯥ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯅ ꯁꯥꯃꯛꯇꯤ ꯅꯠꯇꯅꯕ ꯁꯤꯕꯨ ꯁꯥ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯃꯌꯥꯝ ꯁꯤꯕꯨ ꯑꯩꯒꯤꯁꯨ ꯂꯩ ꯁꯥꯟꯅꯕ ꯑꯕꯥꯁꯤꯒꯤ ꯖꯣꯔꯣꯁꯦ ꯁꯤ ꯁꯥꯟꯅꯕ ꯁꯤ ꯄꯣꯠꯁꯦ ꯁꯥꯟꯅꯕ ꯍꯦꯛꯇ ꯅꯠꯇ꯭ꯔꯕ ꯁꯤ ꯏ ꯑꯁ ꯀꯥꯁꯤꯜꯂꯛꯑꯦꯕ ꯃꯣꯏꯅ ꯁꯥ ꯃꯥꯜꯂꯦ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯪꯆꯥ ꯆꯥꯔ ꯄꯪꯀꯥꯝꯕ ꯄꯪꯅꯣꯏ ꯅꯣꯏꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯋꯥꯅ ꯅꯨꯄꯥ ꯑꯃ ꯃꯥꯟꯅꯕ ꯐꯤꯕꯝ ꯁꯣꯏꯔꯁꯨ ꯍꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔ ꯂꯩꯖꯩꯅꯤ ꯑꯁꯥꯔꯥꯅꯤ ꯀꯣꯡꯒꯣꯟ ꯏꯄ꯭ꯋꯥ ꯏꯆꯦꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡꯖꯩ ꯏꯆꯦꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯂꯥꯏꯔꯤꯛ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯅ ꯊꯦꯡꯛ ꯌꯨ ꯃꯥꯅꯦ ꯀꯨꯀꯤꯅ ꯆꯤꯡꯊꯛꯇꯒꯤ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇꯅꯤ ꯆꯨꯝꯃꯦ ꯏꯆꯦ ꯆꯦꯔꯣꯕꯤꯇꯥ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯧ ꯃꯥꯟꯕ ꯃꯣꯏꯗꯤ ꯀꯣꯆꯤꯡ ꯀꯌꯥ ꯆꯤꯡ ꯃꯊꯛ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗꯒꯤꯗ ꯇꯧꯒꯟꯕꯅꯤꯅꯀꯣ ꯕꯦꯔꯥ ꯀꯥꯅꯦꯅ ꯈꯪꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯃꯈꯣꯏꯒꯤ ꯁꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯣꯛꯇꯕ ꯃꯁꯤ ꯈꯛꯇꯪ ꯑꯩꯅꯁꯨ ꯂꯥꯏꯗ ꯈꯣꯏꯔꯝꯖꯔꯤꯁꯦ ꯅꯤꯡꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯣꯠꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯪꯂꯩ ꯂꯩꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯐꯥꯎꯕꯗ ꯂꯣꯏꯅꯃꯛꯅ ꯂꯥꯟ ꯌꯥꯎꯕ ꯆꯠꯄ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯄ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯌꯥꯝꯅ ꯑꯊꯧꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕ ꯑꯁꯦꯡꯕ ꯃꯩꯇꯩ ꯏ ꯆꯦꯜꯂꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯎꯁꯥꯝ ꯔꯣꯕꯤꯇꯥ ꯗꯦꯕꯤ ꯃꯥꯅꯦ ꯀꯨꯀꯤꯅ ꯀ꯭ꯂꯤꯟꯇꯣꯡ ꯋꯥꯏꯐꯝ ꯃꯦꯁꯦꯁ ꯑꯁꯥꯅꯤꯀꯣ ꯊꯦꯡꯛꯁ ꯏꯄ꯭ꯋꯥꯕꯨꯁꯨ ꯊꯦꯡꯛꯁ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯏꯆꯦꯁꯨ
ꯌꯥꯊꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯏꯌꯥꯕꯨ ꯁꯥ ꯃꯥꯟꯅꯤꯀꯣ ꯍꯥꯏꯕ ꯀꯣꯃꯦꯟꯠꯒ ꯄꯤꯕ ꯉꯝꯕ ꯊꯃꯣꯏꯗꯣ ꯑꯉꯛꯄꯅꯤ ꯃꯈꯜ ꯊꯃꯣꯏ ꯑꯉꯛꯄ ꯃꯈꯜꯒꯤ ꯊꯃꯣꯏꯅꯤ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯋꯥꯈꯜ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯏꯅꯦ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯩꯇꯩꯒꯤ ꯃꯃꯤꯡꯕꯨ ꯌꯥꯎꯔꯛꯑꯗꯤ ꯑꯗꯨꯝ ꯑꯗꯥꯝ ꯊꯤꯅ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗꯦ ꯌꯥꯝ ꯁꯥꯎꯕꯁꯨ ꯄꯣꯛꯇꯦ ꯑꯗꯨꯝ ꯌꯥꯝ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯗꯕꯩꯅꯤ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄ ꯄꯨꯟꯁꯤꯅꯤꯅ ꯑꯩ ꯃꯤꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯗꯦ ꯑꯗꯨꯒ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯄꯨꯟꯁꯤꯅꯤꯅ ꯃꯌꯥꯝꯒꯤ ꯄꯪꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯥꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩ ꯃꯁꯦꯜ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥ ꯈꯪꯗꯗꯅ ꯅꯨꯡꯁꯤꯗꯅ ꯃꯤꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯩꯅꯔꯝꯃꯣꯏ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯀꯂꯛꯅꯤꯡꯉꯥꯏꯗꯤ ꯀꯔꯤꯝꯇ ꯌꯥꯎꯗꯦꯗ ꯑꯩꯁꯦ ꯑꯣꯀꯦ 이체마 비노디니 이체마 비노디니고 아사라니나 어람들이 이체 파리몸 나이 고피미나이 모디싱가 좀 봄나 시도 ям 숨미 이제 모이세 강제 까이 하이게노 바벤 따베하다 모이세 삼나 하이베다 angakpa sa makhala mani haibta ingna chikna laiba pam de se kari ginoi khande uji irang se khara ingya jo adu munda akoi ngakpa khatani mode attack taw suna tie ko maiteina aduga mone attack taw ade khari ngakjabani aduna moina sawai no attack taw sila taw sila irang ge saraga parak tare se aduga lamsi ingak ji yang puira bani aduna khangde mo se irang adum pamra ingba se pamdabra khangde ꯑꯩꯈꯣꯏꯒꯤ ꯏꯪꯈꯤꯕ ꯍꯥꯟꯅ ꯇꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯅ ꯄꯥꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯤ ꯀ꯭ꯂꯤꯟꯇꯣꯟ ꯋꯥꯏꯈꯣꯝꯅꯟꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣꯗ ꯑꯩꯁꯦ ꯃꯃꯥꯁꯦ ꯈꯤꯇꯪꯒ ꯐꯔꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯑꯥꯗ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯒꯩ ꯄ꯭ꯂꯥꯟ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯈꯔ ꯑꯗꯨꯝ ꯃꯊꯧ ꯇꯥꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯄ꯭ꯔꯣꯄꯔ ꯆꯞ ꯆꯥꯅ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯊꯣꯛꯂꯛꯀꯦ ꯈꯟꯕꯅꯤ ꯈꯨꯟꯗ ꯈꯨꯗꯥꯅꯥꯅꯨ 49 ꯈꯨꯗꯥꯅꯥꯅꯨ 49 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯅꯥꯎ ꯒꯨꯗ ꯄꯣꯁ ꯒꯨꯗ ꯖꯕ ꯒꯨꯗ ꯗꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯊꯦꯡꯛ ꯌꯨ Oh, nada. ꯑꯣꯏꯔꯦ Oh, ꯑꯣꯏꯔꯦ 50 öre, 50 like öre. ꯂꯥꯛꯑꯦ ꯅꯦꯠꯁꯦ ꯈꯔ ꯎꯪꯉ ꯂꯩꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯧ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯗꯁꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯗꯤꯖꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯖꯥꯠ ꯄꯥꯠ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯖꯦꯕꯤꯂꯤꯇꯤꯗꯕꯨ ꯑꯣꯏꯔꯗꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯃꯤꯅꯨꯡꯁꯤ ꯂꯣꯏ ꯆꯥꯎꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Inga inega. ꯏꯅꯦ ꯕꯤꯅꯣꯗꯤꯅꯤꯅ ꯑꯁꯥꯔꯥꯅꯤ ꯀꯣꯟꯊꯧꯅ ꯃꯤꯅꯥꯎꯁꯨ ꯃꯆꯦꯅ ꯍꯣꯏ ꯑꯁꯥꯔꯥꯅꯤꯕꯨꯁꯨ ꯏꯆꯦ ꯑꯁꯥꯔꯥꯅꯤꯕꯨꯁꯨ ꯁꯣꯝꯗꯒꯤ ꯏꯅꯦ ꯕꯤꯅꯣꯗꯤꯅꯤꯅ ꯔꯦꯁꯄꯦꯛ ꯇꯧꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯃꯤꯇꯥ ꯂꯩꯃ ꯕ꯭ꯔꯗꯔ ꯊꯧꯅꯥ ꯂꯩꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯁꯇꯔ ꯔꯣꯃꯤꯇꯥ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯌꯥꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯁꯥꯔꯥꯅꯤ ꯀꯟꯊꯧꯖꯝꯅꯁꯨ ꯏꯅꯦꯗ ꯋꯦꯜꯀꯝ ꯄꯤꯖꯔꯦ ꯏꯅꯦ ꯕꯤꯅꯣꯗꯤꯅꯤꯅ ꯏꯌꯥꯊꯣꯏ ꯅꯦꯠꯁꯨ ꯎꯪꯕ ꯐꯔꯛꯑꯦ ꯅꯦꯅꯦꯗꯤ ꯏꯌꯥꯊꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯄ ꯀꯥꯎꯒꯅꯤꯀꯣ ꯄꯤꯒꯅꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯤ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯐꯠ ꯂꯥꯎꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯅꯦꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯔꯗꯤ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯌꯥꯝ ꯄꯤꯊꯤ ꯅꯥꯎ ꯍꯥꯏꯅ ꯅꯝꯃꯒ ꯊꯣꯛꯄꯅꯦ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯚꯥꯞ ꯇꯥꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯈꯪꯗ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯄꯤꯊꯤ ꯅꯥꯎ ꯍꯥꯏꯅ ꯄꯦꯖ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒꯁꯨ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯒꯅꯤ ꯑꯗꯨꯗ ꯑꯩ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯦꯁꯦꯖ ꯊꯥꯖꯔꯒ ꯅꯝꯕꯔ ꯑꯅꯤꯃꯛ ꯄꯤꯖꯔꯛꯀꯦ ꯋꯥꯆꯞꯇꯒꯤ ꯀꯩꯗꯒꯤ ꯑꯗꯨꯒ ꯅꯦꯅꯦꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯒꯅꯤ ꯅꯦꯠꯁꯤꯗꯤ ꯎꯪꯈ꯭ꯔꯦ ꯑꯩ ꯀꯣꯛ ꯁꯥꯎꯔꯒ ꯁꯤꯅ 40 episode ꯌꯥꯎꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ
ꯉꯁꯥꯏ ꯈꯜꯂꯝꯕꯒ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯇꯝ ꯁꯪꯉꯒ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯙꯅꯤꯁꯤꯡ ꯊꯧꯅꯥ ꯂꯩꯕ ꯃꯔꯨꯞꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯏꯁꯥꯅꯕꯨꯗꯤ ꯀꯩꯝ ꯈꯟꯗꯦ ꯄꯪꯇꯧ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯅꯍꯥꯟ ꯁ꯭ꯀꯨꯇꯤ ꯈꯣꯡ ꯅꯥꯝꯃ ꯊꯧꯔꯨꯕꯗ ꯃꯤꯗꯤ ꯀꯤꯔꯤꯅꯤ ꯆꯠꯊꯧꯔꯣ ꯄꯪꯊꯧꯗ ꯊꯧꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯧ ꯃꯤꯗꯤ ꯀꯤꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯊꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯈꯣꯡꯁꯦ ꯅꯥꯝꯃ ꯌꯦꯠ ꯌꯥꯎꯗꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯊꯥꯡꯒꯦ ꯇꯧꯏꯕ ꯑꯣ ꯌꯥꯎꯗꯕꯁꯦ ꯁꯣꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤꯅꯦ ꯀꯣꯛꯁꯤꯅꯁꯨ ꯂꯧꯕ ꯍꯧꯋꯦꯕ ꯁꯤꯒꯤ ꯈꯣꯡꯁꯦ ꯌꯥꯎꯗꯦꯀꯣ ꯍꯥꯏꯅ ꯑꯗꯨꯅ ꯁ꯭ꯀꯨꯇꯤ ꯈꯪꯗꯦ ꯁꯥꯏꯀꯜ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯊꯧꯔꯛꯄ ꯀꯥꯟꯗꯗꯤ ꯁꯤꯁꯦ ꯚꯥꯞ ꯇꯧꯗꯦ ꯁꯣꯝꯅ ꯍꯦꯛꯇ ꯉꯥꯛꯄ ꯇꯥꯏ ꯁꯣꯝꯗ ꯂꯩꯊꯣꯛꯄ ꯇꯥꯏ ꯃꯁꯤ ꯐꯖꯅ ꯑꯦꯗꯥꯞ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯁꯨ ꯀꯣꯟꯐꯤꯗꯦꯟ ꯂꯥꯛꯏꯅꯤ ꯑꯗꯨ ꯍꯣꯏ ꯎꯕꯗꯗꯤ ꯁꯂꯥꯝ ꯀꯤꯒꯅꯤ ꯑꯗꯣ ꯊꯧꯅꯥꯅ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯐꯥꯎꯗ ꯃꯇꯦꯛ ꯃꯔꯥꯡ ꯂꯩꯊꯣꯛꯄ ꯃꯇꯦꯛ ꯃꯔꯥꯡ ꯊꯧꯕꯗ ꯑꯩ ꯈꯣꯡ ꯅꯥꯝꯃꯅ ꯈꯣꯡ ꯎꯞꯇꯕꯤꯗ ꯒꯤꯌꯥꯔ ꯄꯥꯟꯕ ꯒꯥꯔꯤ ꯐꯥꯎꯗ ꯊꯧꯒꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄꯗꯗꯤꯀꯣ ꯑꯩ ꯉꯝꯖꯕꯗꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯕ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯊꯕꯛ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯕꯀꯣ ꯏꯁꯥꯅ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯔꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏ ꯑꯇꯥꯡꯕ ꯃꯦꯟꯇꯦꯂꯤ ꯃꯤꯅ ꯃꯦꯟꯇꯦꯂꯤ ꯃꯥꯗꯤ ꯃꯦꯟꯇꯦꯂꯤ ꯌꯥꯝ ꯏꯁꯇ꯭ꯔꯣꯡꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯁꯇ꯭ꯔꯣꯡꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯏꯁꯥꯅ ꯈꯟꯖꯕ ꯇꯥꯏꯕ ꯏꯁꯥꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦꯕ ꯅꯪ ꯀꯔꯤꯝ ꯇꯧꯔ ꯅꯪ ꯉꯝꯒꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯇꯞꯅꯒꯩ ꯁꯤ ꯊꯥꯗꯣꯛꯁꯤ ꯁꯤ ꯄꯣꯠꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯕ꯭ꯔꯦꯟꯁꯦ ꯁꯤꯖꯤꯟꯅꯕ ꯍꯩꯔꯦꯕ ꯍꯥꯏꯗꯤ ꯇꯥꯛꯄꯤꯕ ꯉꯝꯃꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯔꯝꯗꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯁꯨ ꯃꯁꯤ ꯐꯤꯕꯝꯁꯤꯗ ꯌꯧꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯏ ꯄꯥꯛꯄꯗꯤ ꯀꯩꯝꯇ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯏꯁꯇꯦꯖꯇꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯝꯖꯔꯒꯦ ꯊꯕꯛ ꯈꯔ ꯂꯩ ꯀꯪꯂꯩꯄꯥꯛ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯣꯏ ꯏꯆꯦ ꯊꯕꯛ ꯇꯧꯕꯤꯔꯨꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝꯇꯅ ꯃꯈꯣꯏ ꯆꯦꯅꯦꯜꯗ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯔꯤꯃꯣꯡꯒꯤ ꯆꯦꯅꯦꯜꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯄꯔꯤꯃꯣꯡ ꯆꯦꯅꯦꯜꯗ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯏꯆꯦꯁꯦ ꯑꯗꯨ ꯏꯆꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯁꯨ ꯍꯣꯏ ꯌꯥꯊꯣꯏ ꯏꯌꯥꯒꯤ ꯋꯥꯐꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅꯤ ꯏꯅꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯂꯩꯔꯤꯁꯦ ꯉꯝꯃꯤꯁꯦ ꯃꯇꯝ ꯑꯃꯗ ꯉꯝꯃꯣꯏ ꯍꯥꯏ ꯆꯍꯤ ꯁꯨꯝ ꯆꯠꯁꯤꯜꯂꯛꯀꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯕꯣꯗꯤ ꯏꯁꯇ꯭ꯔꯛꯆꯔꯁꯦ ꯂꯣꯏꯅ ꯍꯟꯅꯨꯔꯛꯀꯅꯤ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯋꯥꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯔꯛꯄꯗ ꯃꯤꯅ ꯀꯌꯥꯝ ꯋꯥꯅꯔꯤꯀꯣ ꯃꯌꯥꯝ ꯑꯍꯟ ꯑꯣꯏꯔꯛꯄꯗꯨꯗ ꯀꯌꯥꯝ ꯋꯥꯅꯔꯤ ꯆꯠꯄ ꯉꯝꯗꯦ ꯆꯩꯁꯨ ꯄꯥꯏꯕꯨ ꯑꯩꯗꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯣ ꯑꯩ ꯍꯧꯖꯤꯛꯇꯩꯅ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯗꯨ ꯄꯣꯠꯇꯣ ꯈꯜꯂ ꯂꯩꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯂꯧꯕ ꯉꯝꯍꯧꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯈꯣꯠꯊꯕ ꯂꯩꯔꯁꯨ ꯑꯗꯨꯒꯨꯝꯕꯩꯁꯨ ꯑꯩ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯏꯁꯇ꯭ꯔꯣꯡ ꯇꯧꯕ ꯑꯗꯨꯒ ꯏꯇꯣꯝꯇ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯩ ꯁꯤ ꯐꯤꯕꯝ ꯑꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂ ꯐꯦꯁ ꯆꯦꯜꯂ ꯂꯩ ꯑꯗꯨꯒ ꯁꯤ ꯃꯇꯥꯡ ꯐꯥꯎ ꯀꯃꯥꯏꯅ ꯌꯧꯔꯛꯄꯅꯣ ꯃꯦꯟꯇꯦꯂꯤꯁꯦ ꯀꯃꯥꯏꯅ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯑꯗꯨꯒꯨꯝꯕꯩꯁꯨ ꯚꯤꯗꯤꯑꯣ ꯑꯩ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯣꯛꯇ ꯃꯌꯥꯝꯅ ꯑꯗꯨꯗꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯇꯣꯞꯄ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯄꯤꯛꯊꯕ ꯐꯤꯠꯇ ꯂꯩꯔꯒꯁꯨ ꯈꯣꯡꯈꯨꯠ ꯁꯣꯏꯗꯅ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯋꯥꯈꯜ ꯄꯤꯛꯊꯕ ꯑꯗꯨꯒꯨꯝꯕꯗ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯑꯣ ꯆꯦ ꯀꯕꯤꯇꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯅꯣꯏꯔꯣꯝꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯠꯀꯤ ꯃꯊꯛꯇꯅꯤ ꯂꯣꯏꯅꯃꯛꯀꯤ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯍꯥꯎꯁꯦ ꯃꯁꯤ ꯂꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡꯒꯤ ꯍꯪꯆꯤꯠꯀꯤ ꯈꯟꯒꯅꯤ ꯂꯣꯏꯅꯃꯛ ꯈꯟꯒꯅꯤ ꯑꯗꯨꯒꯤꯗ ꯑꯗꯨꯝ ꯈꯜꯂꯗꯤ ꯅꯨꯡꯗꯥꯡ ꯑꯃꯗ ꯇꯨꯝꯕꯗ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯑꯗꯨꯒ ꯈꯪꯗꯦ ꯁꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏ ꯎꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯃꯤꯁꯁꯨ ꯇꯧꯕ ꯉꯝꯗꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯉꯁꯤ ꯂꯩꯔꯤꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩ ꯈꯨꯠꯇ ꯆꯜꯂꯕꯅꯤꯅ ꯃꯁꯤꯗꯤ ꯈꯤꯇꯪ ꯏꯁꯥꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯗ꯭ꯔꯒꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯦ ꯐꯪꯉꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯦ ꯐꯪꯒꯦꯕꯨ ꯈꯜꯂꯗꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯔꯨꯔꯒꯗꯤ ꯑꯇꯣꯞꯄꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯈꯨ ꯃꯊꯛꯇ ꯆꯠꯂꯤꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕ ꯈꯨ ꯃꯈꯥꯗ ꯆꯠꯂꯝꯃꯒꯗꯤ ꯑꯩꯁꯦ ꯃꯄꯥꯡꯒꯜ ꯈꯔ ꯐꯪꯉꯝꯒꯅꯤ ꯄꯥꯡꯒꯜ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯈꯨ ꯃꯊꯛꯇ ꯆꯠꯄꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯀꯣꯟꯅ ꯈꯨ ꯃꯈꯥꯗ ꯆꯠꯄ ꯃꯤꯗꯨꯅꯗꯤ ꯈꯣꯡꯁꯦ ꯁꯣꯝꯗꯗꯤ ꯐꯅꯤ ꯈꯟꯒꯅꯤ ꯑꯗꯨꯒ ꯈꯣꯡ ꯑꯅꯤꯃꯛ ꯈꯨ ꯃꯊꯛꯇ ꯇꯠꯄ ꯌꯥꯎꯔꯤꯕ ꯃꯥꯒ ꯌꯦꯡꯅꯔꯒꯗꯤ ꯑꯩꯁꯦ ꯀꯝꯐꯣꯔꯠ ꯐꯪꯉꯦꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯊꯕ
ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯍꯟꯊꯅ ꯈꯟꯕ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯍꯟꯊꯕ ꯑꯩꯉꯣꯟꯗ ꯐꯤꯕꯝ ꯆꯥꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯥ ꯌꯦꯡꯉꯨꯔꯒꯗꯤ ꯁꯣꯝꯗ ꯀꯣꯝꯐꯣꯔꯠ ꯐꯪꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯈꯣꯡ ꯈꯨ ꯃꯈꯥ ꯌꯥꯎꯗꯕꯗꯣ ꯌꯦꯡꯉꯗꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦꯅ ꯑꯗꯨꯅ ꯑꯍꯦꯟꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯗ ꯀꯅꯥꯁꯨ ꯃꯉꯣꯟꯗ ꯍꯦꯜꯂꯦ ꯃꯥꯅ ꯍꯦꯜꯂꯦ ꯋꯥꯠꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯐꯤꯕꯝꯁꯤꯗ ꯑꯁꯤꯗꯩꯁꯨ ꯍꯦꯟꯅ ꯇꯥꯕ ꯑꯗꯨꯒ ꯑꯩꯅ ꯐꯪꯉꯤꯕ ꯃꯍꯥꯎꯁꯤꯐꯥꯎ ꯐꯪꯗꯕ ꯂꯩꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯈꯣꯡ ꯁꯣꯛꯀꯦꯔꯥ ꯈꯨꯠ ꯁꯣꯛꯀꯦꯔꯥ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯀꯅꯥꯝꯇꯅ ꯁꯤ ꯑꯃ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯗꯤꯖꯦꯕꯜꯗꯤ ꯏꯃꯨꯡꯗ ꯌꯥꯎꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯗꯤꯖꯦꯕꯜꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅꯖꯅꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯇꯧꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯍꯟꯕꯤꯕ ꯑꯁꯤꯃ ꯄꯥꯝꯃꯦ ꯑꯗꯨꯒ ꯀꯣꯏꯊꯣꯛꯄ ꯄꯨꯊꯣꯛꯄ ꯆꯠꯄ ꯌꯥꯝ ꯉꯝꯗ꯭ꯔꯒꯅ ꯋꯤꯜ ꯆꯤꯌꯔꯗ ꯄꯨꯊꯣꯛꯄꯤꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯦ ꯐꯪꯍꯟꯕꯤꯕ ꯅꯣꯔꯃꯦꯜ ꯃꯤ ꯈꯛꯇꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯃꯍꯥꯎꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯪꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯔꯤꯛꯇ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯪꯀꯥꯟꯗ ꯃꯔꯛꯇ ꯑꯗꯨꯝ ꯃꯌꯥꯝꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯃꯌꯥꯝꯒ ꯇꯥꯟꯅꯃꯤꯟꯅꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯝꯇꯪ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯄꯨꯊꯣꯛꯄꯤꯔꯒ ꯑꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯇ ꯆꯪꯕꯤꯔꯛꯄ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯔꯣꯃꯤꯇꯥ ꯂꯩꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯕ꯭ꯔꯗꯔ ꯋꯥꯈꯜ ꯌꯥꯝꯅ ꯍꯟꯊꯕꯤꯒꯅꯨ ꯁꯨꯝ ꯌꯨꯝ ꯐꯤꯔꯥꯟ ꯆꯥꯕ ꯃꯤꯁꯛ ꯑꯃꯅ ꯇꯧꯕ ꯉꯝꯗꯕ ꯈꯨꯗꯤꯡ ꯕ꯭ꯔꯗꯔꯅ ꯇꯧꯕ ꯉꯝꯃꯤꯕꯅꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯨꯅ ꯑꯩ ꯂꯥꯏꯕꯤ ꯊꯣꯛꯄ ꯌꯥꯝ ꯉꯝꯖꯔꯅꯤ voice text ꯇꯧꯔꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤꯅ Bye. ꯕꯥꯏ ꯕꯥꯏ ꯃꯌꯥꯝ And end guide Amazing. Where is the end? okay. Sira. Yes. Sili ko yan. Ah. Sira.